The world without India. Prithivishida India haiba country asi leamdragadi kamdongni. India lam asi leamdragadi Prithivishida Albert Einstein, Newton, Thomas Alva Edison, Nicholas Tesla na chingba phawra ba scientist sing asi su leamdaba yai. Gravity, theory of relativity, light bulb amadi ACDC haiba system asi su aikoina khangamdaba yai. Miyoibana Prithivigi mapanda thokpa ngamamdabasu yai amadi pung phawba kamaina yengani haibasu khangamdaba yai. Prithivi na numiki akoibada koibagi matam phawba ngasi phawba khangamoi. Masigumba mayam sigi mathakta Prithivi pumbana zero gi concept asisu khangamoi. Asumna oiramlagadi wall thread asi kamaina tawgani, maths ki calculation na kamaina hotkani, numerical system karambana use tawgani. Problem sing asigi solution ama natraga ama foreign gi scientist sing na puthorakpadi yai hairagasu India leamdragadi Bangladesh, Bhutan, Pakistan, Nepal, Sri Lanka amadi Afghanistan hairiba leibak sing asigi maming Prithvi sida taramloi. Adomna India leamdragadi world asina karamba problem sing face tawrongani khangbininga video asi loibu phau yengbiu. Maru eba topic sing da arrival on da video semjaba ai mission ni mission asi umai pahan ninge hairabadi channel sibu subscribe tobiramu aduga video sibu like share and comment tobiramu. Mata mangan da bida the world without India ko wa video asi hongnaba tawasi. Khwaidagi maru eba ahan ba wafam asi di India leamdragadi Prithvi asi gi population asi 20% hantharangani adom na su khangbiram lagani India asi world gi population khwaidagi yamba leibak sing gi marakta ani subada dairi. Ramasina India leitrabadi 1.5 billion ki mi masing 20% of world population asi hanthakiba tabani. India leitre khalabani na Prithvi gi total land area dagi 4.4 million square kilometer gi land area asi su Prithvi dagi hanthakigani. Adubu maraksida aina hairiba India asi di hojiki India ni India asi hanadagi hojikumna pigamde India gi expansion kayam chaurumge haibabu ngasi gi South Asia dagi hanagi South Asia na yamna henna chawba helami. Hindustan haina leiramba asi khaidona dringai mamangda India, Pakistan, Bangladesh, Bhutan, Nepal, Sri Lanka amadi Afghanistan leiba pumnamak asina punsillaga India subcontinent oirami. India leitabaga Hindustan leitabaga manai haina aikoina khallabadi hojik leiriba South Asia subcontinent asidagi henba landmass ama lauthokhibaga chap managani. Atopa country mayamasi yauda bida hojiki India asi khaktang leite haina khallagasu Prithvi gi atopa mahomda phangloidaba maruoiba posak asi busu thengnaramloi madudi aikhoigi luhub oiriba Himalayas. Ngasi Himalaya asi leamdragadi Prithvi gi country anambana isingi awatpa asuki matik mayoknaramgani. Maramdi Himalaya asidagi leiba kayada fauduna chenba achoba turel 18 haurakli. Turel sing asina Asia continent gi leiba kayada ising piri. Amadi Himalayan range ta 1748 medicinal herbs amadi plant kaya hauri makhoi singi medicinal property yamna kalli maduna akanba laina malaria gumbadagi akhoibu ngathoi. Munna kantharabadi India leitradi Himalaya leitre, Himalaya leitradi medicinal plant su leiroi. India leamdragadi Indian Ocean su leiramlaroi, Atlantic Ocean da ulamba yai.